Thasigi Tarangamapan Ginumina Waramda Tidim Lambi Paring in Ambosa Valeka Mapada Sakangdaba Singna 33 AR Gichim Mada Embos Tawrotuna Nab Suvidar Ama Yauna personal Anileki the Bamasung Atopa Mangana Soki with Dr. Jenaba Sing Faba Punbangam de Haibigi Charta Committee on Travel Unity Kotuna Haying Hinunga de Hauraduna Thasigi Kungamanga Fabanumit Humnigi Economic Blockade Kongjang Silagani Hana Lautokre. Wafamasi Kotuna Ngasi Pangtopa Pao Gimi from Amada Lautokpaga Loinana Embos Adumak National Security Gamari Lena Batodoni Hairaduna. Lalhaubasingna Central Security Force Faubalemna Tharaktraba Fibam Asida Free Movement Regime Matau Karamna Yaba Pigadoribano Haibaga Loinana Ingtapa Hanjilakpa Ngamgadoribra Haiba Wang Sohangkre. Prime Minister na handak laklamba do athengba khongchani haina su phongdorakpaga loinana Kuki Jogi Maikai digi ihan hana mahak putaramna okibani haidi. Loinana Ministry of Home Affairs na Constitution gi Article 239 gi A gi makada Taliba separate administration in dimana thuba matamda thabak to onthokadabani haiba wafam su phongdoki. Loinana Embusta Chenabasing Matakta Ngasi Fawbada State Amasung Union Lenga ki Maike digi lokhotpam thokpa thabak sing lokhotpangamde haiba wafam su phongdokre. Kotu na Cheiramda Thongkhong Sarakle AR da Embos Security na kan na Khongoli ringai da Chenaba Fade haiduna numi humni economic blockade thogani harakle. Hal ama thauri yanduna siramle ngasi numidang wairam pung manga ga minitara manga rom tarakpada moirang PS na konba oksongbung mamang lokolda Hauba u amada oksongbung larenjam laikai degi Hemam Kumar humfugama thoi kauba ahal ama thauri yanduna siramle haidi thaudo asigi matangna police na unnatural death ki case ama laukhatlaga laikhidrabagi hakchang postmortem examination taunabagi damak rims ki middle sangda pukhalhaktuna thamkhre. Rajanpur Khutchu Khulai Singh Fare Police Control Room na ngasi thorak pacherol amada ngasi Security Force na Rajanpur PS na Koliba Baijangkhul amasung masigi akoibadagi Khutchu Khulai fagatle haidi fagalaba singde Magjin amaga konaba Inchas rifle ama Magjin amaga konaba AK-47 gi semdoklaba rifle ama Magjin amaga konaba 9mm pistol ama single barrel local med ani local med .22 rifle ani amasung Magjin ama local med mortar ama AK-47 gi kapa yariba maru kunni haidi. Yekna balaibak Pakistan da chauna mateng panglakhiba Turkey maikai degi question aba India na thawrangkre achauba yekna balaiba ama oiriba Pakistan da handak sokna khiba landa India gi mayokta laiduna chauna Pakistan na mateng pangkhiba Turkey India na Athens ka loina na maikai mari degi question na achauba para ama tambina thawrang paikhat phawkre haidi report asigi matungina Turkey gi su chauna yekna balaiba ama oiriba Athens ka India ga hojik hiram kaya da afaba mari thamba hangamkre loina na Athens na hojik India gi mantik mayai leraba long range ki misal sing leina wari sanari loina na Athens amadi India leba ani gi navy gi lanmi singi oiba war exercise anirak mai pakna pangthokrabani ningsing beya badi handak India na Pakistan gi mathakta operation sindur gi manung chana pak sana landa khiba du da Turkey na Pakistan da chobo mateng kaya pangkhibani asigumba fibam asida India na Turkey ga chawna yekna ba oiriba leibak singa punna chatminna ba ngamlakpa haibasi India gi diplomacy da chawna mai pakpa amani Chahi khara asigi manungda India na Mediterranean Sea digi Indian Ocean fawbagi marakta lairiba leibak singa afaba mari thamlakpa sisu India gi oina tungda chawna kanarak taba thawrangni India na Mediterranean Sea digi Indian Ocean fawba mafung phana control tawba ngamlabadi yekna balaibak oiriba Pakistan China amadi Turkey na chingba leibak sing lakshina bahona bada achobo mating oigani hari Lin na chikpa ama kankre Kakching district ki manung chanba Aimol Khulel village tagi KH Rengnai reng Aimol difugani thoigi oithangba khutta mahu chen balin na chikpadagi Assam Rifles ki palel da leiba unit hospital gi medical team na tangai fadaba layeng chathaduna kan mangamkre IGAR South ki cherol amana hai ahanba battalion Manipur Rifles ta thabak tawriba Rengnai reng Aimol haukiba leba pupa numit ki nungthil pung mariga makhairom tabada mahu chen balin na chikpadagi palel da leiba Assam Rifles ki unit hospital da purakhibani mahakpu AR gi medical personnel singna tangai fadaba treatment piraba matungda makhata balayeng chathanabagi damak palel da leiba Jonas Hospital da transfer tawki Assam Rifles ki medical staff amasung local healthcare provider singna punna honnaduna khudong thigadabadagi kanmangam khiba adugi damak Rengnai rang Aimol gi imungi Meeoi singna apenba amasung thagatpa phongdokhi haidi US ki C-130J aircraft Dhaka da thunglabadagi pakhanakre US Air Force ki C-130J haina khangnaba aircraft ama Bangladesh ki konung Dhaka da thunglabadagi kari karama thabak chatharakadagi haibagi achauba mipaiba ama India da poknakre haina phongdorakli Panbaya badi handak ikui dringai mamang da so America gi makok thongba military official chamaga kun hena thongnakrabani America gi President Donald Trump na India da tariff chawna thamjilakpaga loina na yumthangna balaibak Bangladesh Myanmar amadi Pakistan na ching balaibak singda India gi mayok da thabak tawrakpana maram oiraga nungsa thinarakibani America gi President Trump na handak H-1B
ꯚꯤꯖꯥꯒꯤ ꯃꯇꯥꯡꯗ ꯂꯧꯔꯛꯈꯤꯕ ꯐꯤꯔꯦꯞ ꯑꯗꯨꯅꯁꯨ ꯌꯨꯑꯦꯁꯇ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯕ ꯏꯟꯗꯤꯌꯥ ꯃꯆꯥ ꯀꯌꯥꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯀꯌꯥ ꯄꯤꯈ꯭ꯔꯕꯅꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯁꯨꯗꯥꯟꯗ ꯃꯤꯆꯝ 60 RSFꯅ ꯍꯥꯠꯈ꯭ꯔꯦ꯫ ꯁꯤꯚꯤꯜ ꯋꯥꯔ ꯆꯠꯊꯔꯤꯕ ꯁꯨꯗꯥꯟꯗ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯔꯦꯄꯤꯗ ꯁꯄꯣꯔꯠ ꯐꯣꯔꯁꯦꯁ RSFꯅ ꯆꯠꯊꯔꯛꯈꯤꯕ ꯗ꯭ꯔꯣꯟ ꯑꯦꯇꯦꯛꯇ ꯄꯨꯟꯅ ꯃꯤꯆꯝ 60 ꯔꯣꯝ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯆꯍꯤ 2021ꯗꯒꯤ ꯁꯨꯗꯥꯟꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ RSF ꯑꯃꯗꯤ ꯁꯨꯗꯥꯟ ꯑꯥꯔꯃꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟ ꯁꯣꯛꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯥꯟ ꯑꯁꯤꯗ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥꯁꯨ ꯍꯥꯠꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯀꯌꯥꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯕꯒꯤ ꯊꯕꯛꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯨꯗꯥꯟꯒꯤ ꯃꯤꯑꯣꯏ ꯂꯥꯈ ꯀꯌꯥ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯂꯥꯟꯖꯦꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯐ꯭ꯔꯥꯟꯁ ꯑꯃꯗꯤ ꯖꯔꯃꯟꯒꯤ ꯃꯔꯛꯇ ꯈꯟꯅꯔꯛꯄꯗꯒꯤ 6th ꯖꯦꯅꯦꯔꯦꯁꯟꯒꯤ ꯐꯥꯏꯇꯔ ꯖꯦꯠ ꯁꯥꯕꯒꯤ ꯊꯕꯛ ꯂꯦꯞꯈ꯭ꯔꯦ꯫ ꯐ꯭ꯔꯥꯟꯁ, ꯁ꯭ꯄꯦꯟ ꯑꯃꯗꯤ ꯖꯔꯃꯟ ꯂꯩꯕꯥꯛ ꯑꯍꯨꯝꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯑꯈꯟꯅꯕ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤ ꯃꯅꯨꯡ ꯆꯟꯅ 3th ꯖꯦꯅꯦꯔꯦꯁꯟꯒꯤ ꯐꯥꯏꯇꯔ ꯖꯦꯠ ꯁꯥꯕꯒꯤ ꯂꯝꯗ ꯐ꯭ꯔꯥꯟꯁ ꯑꯃꯗꯤ ꯖꯔꯃꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯟꯅꯔꯛꯄꯗꯒꯤ 3th ꯖꯦꯅꯦꯔꯦꯁꯟꯒꯤ ꯐꯥꯏꯇꯔ ジェット ꯁꯥꯕꯒꯤ ꯊꯕꯛ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯐ꯭ꯔꯥꯟꯁ, ꯁ꯭ꯄꯦꯟ ꯑꯃꯗꯤ ꯖꯔꯃꯟ ꯂꯩꯕꯥꯛ ꯑꯍꯨꯝ ꯑꯁꯤꯅ ꯐ꯭ꯌꯨꯆꯔ ꯀꯣꯝꯕꯦꯠ ꯑꯦꯌꯔ ꯁꯤꯁꯇꯦꯝ (FCAS) ꯍꯥꯏꯕ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤ ꯃꯈꯥꯗ ꯍꯧꯔꯛꯄꯒꯤ ꯑꯣꯏꯅ ꯄꯨꯟꯅ ꯕꯤꯂꯤꯌꯟ ꯌꯨꯔꯣ 100 ꯊꯥꯗꯗꯨꯅ 3th ꯖꯦꯅꯦꯔꯦꯁꯟꯒꯤ ꯐꯥꯏꯇꯔ ꯖꯦꯠ ꯁꯥꯅꯕꯒꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯐ꯭ꯔꯥꯟꯁ ꯑꯃꯗꯤ ꯖꯔꯃꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯀꯝꯄꯦꯅꯤꯁꯤꯡꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯎꯪꯈꯠꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯂꯦꯞꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯏꯟꯗꯤꯌꯥꯅ ꯂꯧꯍꯧꯕ ꯌꯥꯏ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠ ꯈꯔꯅꯗꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯒ꯭ꯂꯣꯕꯦꯜ ꯀꯣꯝꯕꯦꯠ ꯑꯦꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ (GCAP)ꯒꯤ ꯃꯈꯥꯗ ꯏꯇꯂꯤ ꯑꯃꯗꯤ ꯖꯄꯥꯟ ꯑꯅꯤꯒꯤ ꯃꯔꯛꯇꯁꯨ 3th ꯖꯦꯅꯦꯔꯦꯁꯟꯒꯤ ꯐꯥꯏꯇꯔ ꯖꯦꯠ ꯁꯥꯕꯗ ꯏꯟꯗꯤꯌꯥꯁꯨ ꯌꯥꯎꯅꯕ ꯑꯣꯐꯔ ꯄꯤꯔꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯐ꯭ꯔꯥꯟꯁ, ꯁ꯭ꯄꯦꯟ ꯑꯃꯗꯤ ꯖꯔꯃꯟꯒꯤ ꯊꯕꯛ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯌꯥꯍꯧꯔꯕꯗꯤ ꯁꯦꯜ ꯆꯪꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯟꯊꯒꯅꯤ꯫ 3th ꯐꯥꯏꯇꯔ ꯖꯦꯠ ꯁꯥꯕ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯁꯦꯜ ꯆꯪꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯒꯣꯃꯦꯖꯅ ꯌꯨꯑꯦꯁ ꯑꯃꯗꯤ ꯌꯨꯔꯣꯞꯇ ꯃꯨꯁꯂꯤꯝꯁꯤꯡ ꯂꯩꯍꯜꯂꯔꯣꯏ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯁꯦꯡꯕ ꯁꯄꯣꯔꯇꯔ ꯚꯦꯂꯦꯟꯇꯤꯅꯥ ꯒꯣꯃꯦꯖꯅ ꯌꯨꯑꯦꯁ ꯑꯃꯗꯤ ꯌꯨꯔꯣꯞ ꯂꯩꯕꯥꯛꯁꯤꯡꯗ ꯃꯨꯁꯂꯤꯝꯁꯤꯡ ꯑꯃꯠꯇ ꯂꯩꯍꯜꯂꯔꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯂꯟꯗꯟꯗ ꯄꯥꯛ ꯁꯟꯅ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯤꯕ ꯏꯍꯧꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯔꯦꯂꯤ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯔꯦꯂꯤ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯚꯦꯂꯦꯟꯇꯤꯅꯥ ꯒꯣꯃꯦꯖꯅ ꯕ꯭ꯔꯤꯇꯦꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯀꯤꯔ ꯁ꯭ꯇꯥꯔꯃꯔꯕꯨ ꯄꯤꯗꯣꯐꯥꯏꯜ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗ ꯆꯠꯊꯔꯕ ꯁꯦꯛꯁꯨꯑꯦꯜ ꯍꯔꯥꯁꯃꯦꯟꯠꯀꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯐꯖꯅ ꯉꯥꯛ-ꯁꯦꯟꯗꯨꯅ ꯊꯕꯛ ꯇꯧꯕ ꯂꯨꯆꯤꯡꯕ ꯑꯃꯅꯤ꯫ ꯂꯣꯏꯅꯅ ꯕ꯭ꯔꯤꯇꯦꯟꯒꯤ ꯑꯣꯏꯅ ꯃꯨꯁꯂꯤꯝ ꯐꯨꯔꯨꯞ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅꯁꯨ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯚꯦꯂꯦꯟꯇꯤꯅꯥꯅ ꯒꯣꯃꯦꯖꯅ ꯃꯨꯁꯂꯤꯝ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯄ ꯐꯨꯔꯨꯞ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯑꯀꯤꯕ ꯂꯩꯇꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯔꯦꯄꯤꯁꯠ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕꯁꯨ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯌꯥꯝꯕꯦꯝ ꯁꯟꯖꯣꯏꯕꯨ ꯂꯥꯌꯦꯡꯈꯤꯕ ꯔꯤꯝꯁꯀꯤ ꯗꯣꯛꯇꯔ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡꯁꯤꯡꯅ ꯉꯁꯤ ꯔꯤꯝꯁꯇ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯕꯥꯃꯣꯜ ꯀꯥꯝꯄꯨ ꯈꯥꯕꯝꯗꯒꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯃꯤꯑꯣꯏ ꯑꯃ ꯃꯁꯥꯒꯤ ꯍꯛꯆꯥꯡꯒꯤ ꯁꯥꯒꯟ ꯁꯔꯨ ꯅꯥꯏ ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯔꯤꯝꯁꯇ ꯄꯨꯈꯠꯂꯕ ꯃꯇꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯌꯥꯝꯕꯦꯝ ꯁꯟꯖꯣꯏ ꯃꯩꯇꯩ ꯃꯤꯁꯤꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯔꯤꯄꯣꯔꯠ ꯄꯨꯊꯣꯛꯄꯤꯌꯨ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯈꯤꯕ ꯗꯣꯛꯇꯔ ꯑꯗꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯉꯁꯤ ꯔꯤꯝꯁꯇ ꯂꯥꯛꯇꯨꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯗꯨꯗ ꯃꯔꯥꯜ ꯂꯩꯕ ꯗꯣꯛꯇꯔ ꯆꯩꯔꯥꯛꯄꯤꯌꯨ, "ꯋꯤ ꯋꯥꯟꯠ ꯖꯁꯇꯤꯁ" ꯍꯥꯏꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯄꯥꯏꯗꯨꯅ ꯈꯣꯜꯂꯥꯎ ꯂꯥꯎꯈꯤꯕꯒ ꯂꯣꯏꯅꯅ ꯁꯟꯖꯣꯏꯒꯤ ꯃꯤꯁꯤ ꯑꯁꯤ ꯃꯦꯗꯤꯀꯦꯜ ꯇꯤꯝꯅ ꯊꯧꯁꯥꯗꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯝꯁꯀꯤ ꯗꯣꯛꯇꯔ ꯎꯅꯗ꯭ꯔꯤ ꯐꯥꯎꯕ ꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯌꯥꯝꯕꯦꯝ ꯁꯟꯖꯣꯏꯒꯤ ꯃꯩꯇꯩ ꯃꯅꯤ ꯍꯥꯏꯕꯤ ꯌꯥꯝꯕꯦꯝ ꯄꯟꯁꯂꯆꯥꯅ ꯄꯥꯎꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯔꯥꯡ ꯔꯤꯝꯁꯀꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕꯗ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯁꯤꯡ ꯐꯪꯕ ꯉꯝꯗꯕꯅ ꯉꯁꯤ ꯑꯁꯤ ꯔꯤꯝꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯗꯤꯃꯥꯟꯗꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯟꯖꯣꯏ ꯂꯥꯌꯦꯡꯕꯗ ꯆꯦꯟꯅꯔꯤꯕ ꯗꯣꯛꯇꯔ ꯑꯗꯨ ꯊꯕꯛꯇꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯛꯊꯠꯄꯤꯌꯨ, ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯁꯟꯖꯣꯏ ꯂꯩꯈꯤꯗꯕ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠ ꯄꯤꯕꯤꯌꯨ ꯍꯥꯏꯕꯅꯤ ꯍꯥꯏꯈꯤ꯫ ꯄꯟꯆꯂꯆꯥꯅ ꯃꯈꯥ ꯇꯥꯅ "ꯏꯅꯥꯎꯅꯨꯄꯥ ꯑꯁꯤ ꯁꯥꯒꯟ ꯆꯤꯛꯏ" ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯔꯤꯝꯁꯇ ꯄꯨꯈꯠꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯑꯃꯅ ꯍꯤꯗꯥꯛ ꯀꯥꯞꯂꯕ ꯃꯇꯨꯡ ꯄꯦꯁꯦꯟꯠ ꯑꯗꯨ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯦ, ꯑꯣꯛꯁꯤꯖꯦꯟ ꯍꯥꯞꯄꯤꯌꯨ ꯍꯥꯏꯔꯛꯄꯗꯒꯤ ꯁꯟꯖꯣꯏꯒꯤ ꯂꯣꯏꯅꯕꯤꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯊꯧꯁꯥꯗꯅ ꯂꯩꯊꯣꯛꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯥꯎꯅꯨꯄꯥ ꯁꯟꯖꯣꯏ ꯑꯁꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯤꯗꯥꯛ ꯀꯥꯞꯁꯤꯜꯂꯨꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅ ꯂꯧꯔꯒ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯔꯤꯄꯣꯔꯠ ꯑꯗꯨ ꯈꯪꯕ ꯄꯥꯝꯕꯗꯒꯤ ꯗꯣꯛꯇꯔ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯉꯁꯤꯒꯤ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯀꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤꯟꯅꯕ ꯍꯥꯏ ꯂꯦꯚꯦꯜ ꯀꯃꯤꯇꯤ ꯂꯤꯡꯈꯠꯄꯗ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠꯀꯤ ꯋꯥꯔꯦꯞꯄꯨ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫
ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛꯇ ꯃꯔꯨꯑꯣꯏꯅ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯑꯆꯧꯕ ꯁꯥꯐꯨ ꯑꯃ ꯄꯤꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯁ꯭ꯇꯗꯤ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯁꯤꯗꯒꯤ ꯀꯣꯛꯅꯕ ꯊꯧꯔꯥꯡꯁꯤꯡ ꯄꯨꯊꯣꯛꯅꯕ ꯍꯥꯏ ꯂꯦꯚꯦꯜ ꯀꯃꯤꯇꯤ HLC ꯑꯃ ꯂꯤꯡꯕꯗ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡꯅ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛꯇ ꯁꯥꯐꯨ ꯑꯃ ꯄꯤꯔꯛꯂꯤꯕ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯟꯇꯔꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯁꯤꯡꯅꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏ ꯂꯦꯚꯦꯜ ꯀꯃꯤꯇꯤ ꯑꯁꯤꯅ ꯀꯨꯞꯅ ꯁ꯭ꯇꯗꯤ ꯇꯧꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 10ꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯅ ꯍꯥꯏ ꯂꯦꯚꯦꯜ ꯀꯃꯤꯇꯤ HLC ꯂꯤꯡꯈꯠꯄꯒꯤ ꯑꯌꯥꯕ ꯑꯗꯨ ꯄꯤꯈꯤꯕꯅꯤ꯫ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯗꯨꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡꯅ ꯃꯔꯨ ꯑꯣꯏꯅ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯌꯥꯎꯅ ꯃꯈꯜ ꯀꯌꯥꯗ ꯄꯤꯔꯛꯂꯤꯕ ꯁꯥꯐꯨꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝꯁꯤꯡ ꯄꯨꯊꯣꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯏꯁꯨ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯆꯞ ꯆꯥꯕ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯄ ꯉꯝꯅꯕ HLC ꯂꯦꯚꯦꯜ ꯀꯃꯤꯇꯤ HLC ꯂꯤꯡꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯗꯤ ꯇꯧꯗꯨꯅ ꯍꯥꯁꯨ ꯑꯃꯗꯤ ꯍꯦꯟꯗꯜ ꯇꯧꯅꯕꯒꯤ ꯃꯇꯥꯡꯗ ꯀꯃꯤꯇꯤꯒꯤ ꯁꯖꯦꯁꯟ ꯂꯧꯅꯕ ꯋꯥꯐꯝ ꯄꯨꯊꯣꯛꯈꯤ꯫ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯗꯨꯗ HLC ꯂꯤꯡꯈꯠꯅꯕꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯊꯨꯕ ꯃꯇꯝꯗ ꯊꯣꯛꯄꯒ ꯂꯣꯏꯅꯅ ꯀꯃꯤꯇꯤ ꯑꯁꯤꯗ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯒ ꯇꯥꯏꯅꯕ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯍꯟꯅꯕꯒꯤ ꯃꯇꯥꯡꯗꯁꯨ ꯈꯟꯅꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯆꯍꯤ ꯑꯁꯤꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯊꯧꯔꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛꯇ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯔꯛꯂꯤꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯏꯁꯨ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯍꯥꯏ ꯄꯥꯋꯔ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯃꯤꯁꯟ ꯑꯃ ꯂꯣꯟꯆ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠꯅ ꯍꯥꯏ ꯂꯦꯚꯦꯜ ꯀꯃꯤꯇꯤ HLC ꯂꯤꯡꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯄꯤꯈꯤꯕꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯟꯇꯔꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯁꯤꯡꯅꯕ ꯑꯃꯗꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯏꯝꯕꯦꯂꯦꯟꯁꯀꯤ ꯏꯁꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯍꯧꯔꯛꯐꯝ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯅ ꯃꯁꯤꯒꯤ ꯃꯔꯨ ꯍꯨꯟꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯋꯥꯔꯣꯜ ꯑꯗꯨꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯏꯟꯐꯤꯜꯇ꯭ꯔꯦꯇꯔ ꯉꯝꯈꯩ ꯂꯥꯟꯁꯤꯟꯗꯨꯅ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯏꯆꯦꯁꯤꯡ ꯑꯃꯗꯤ ꯏꯆꯥꯅꯨꯄꯤꯁꯤꯡꯗ ꯃꯔꯨ ꯑꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯂꯣꯏ꯫ ꯃꯈꯣꯏꯅ ꯆꯝꯖꯔꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯕꯒ ꯂꯣꯏꯅꯅ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯂꯝꯁꯨ ꯅꯝꯗꯨꯅ ꯂꯧꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯤ꯫ ꯃꯁꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦ꯫ ꯃꯔꯨ ꯑꯣꯏꯅ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛꯇ ꯑꯍꯣꯡꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯁꯤꯅ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯥꯎꯈꯠꯄ, ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯗꯤ ꯌꯨꯅꯤꯇꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯛꯂꯤ꯫ ꯈꯨꯟꯅꯥꯏ ꯑꯃꯇꯪꯗꯨ ꯂꯩꯇꯥꯍꯟꯗꯅꯕ ꯃꯔꯨ ꯍꯨꯜꯂꯤ꯫ ꯂꯩꯕꯥꯛ ꯑꯃꯠꯇ ꯏꯟꯐꯤꯜꯇ꯭ꯔꯦꯇꯔꯁꯤꯡꯒꯤ ꯃꯈꯨꯠꯇ ꯇꯥꯗꯦ꯫ ꯃꯥꯂꯦꯝ ꯂꯩꯕꯥꯛ ꯑꯃꯠꯇꯗ ꯃꯁꯤ ꯊꯣꯛꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯍꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯍꯟꯗꯛ ꯕꯤꯍꯥꯔ ꯑꯃꯁꯨꯡ ꯑꯁꯥꯝꯗ ꯄꯥꯡꯊꯣꯛꯄ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯤꯐꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯑꯅꯤꯃꯛꯅ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯋꯥ ꯉꯥꯡꯈꯤꯕꯅꯤ꯫ ꯃꯃꯥꯡ ꯆꯌꯣꯜꯗ ꯕꯤꯍꯥꯔꯗ ꯄꯥꯡꯊꯣꯛꯄ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯤꯐꯝ ꯑꯃꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯉꯁꯤ ꯑꯣꯏꯔꯤꯕ ꯏꯟꯐꯤꯜꯇ꯭ꯔꯦꯇꯔꯒꯤ ꯃꯇꯥꯡꯗ ꯑꯣꯄꯣꯖꯤꯁꯟ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯕꯨ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯀꯣꯡꯒ꯭ꯔꯦꯁꯄꯨ ꯏꯟꯐꯤꯜꯇ꯭ꯔꯦꯇꯔꯁꯤꯡꯒꯤ ꯗꯤꯐꯦꯟꯗꯔꯅꯤ ꯑꯃꯗꯤ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜ ꯐꯣꯔꯁꯅꯤ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯈꯤꯕꯅꯤ꯫ BJPꯒꯤ ꯄꯥꯟꯗꯝꯗꯤ ꯏꯟꯐꯤꯜꯇ꯭ꯔꯦꯇꯔꯁꯤꯡꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯊꯣꯛꯇꯨꯅ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯂꯩꯍꯟꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯃꯛ BJPꯅ ꯊꯕꯛ ꯑꯣꯏꯅ ꯂꯧꯈꯠꯇꯨꯅ ꯎꯠꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈꯤꯕꯅꯤ꯫ ꯃꯃꯥꯡ ꯊꯥꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯕꯣꯔꯗꯔ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯁꯤꯡꯗ ꯕꯣꯔꯗꯔꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 30ꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟ ꯄꯨꯝꯅꯃꯛ ꯇꯛꯊꯣꯛꯅꯕ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯅꯁꯨ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ Xꯇ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡꯒꯤ ꯏꯁꯨ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒ ꯃꯔꯤ ꯂꯩꯅꯅ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠꯅ ꯍꯥꯏ ꯂꯦꯚꯦꯜ ꯀꯃꯤꯇꯤ HLC ꯑꯃ ꯂꯤꯡꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯕꯨ ꯑꯄꯦꯟꯕ ꯑꯃꯗꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥ ꯑꯁꯤꯗ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯆꯪꯂꯛꯈꯤꯕ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛꯇ ꯑꯆꯧꯕ ꯁꯥꯐꯨ ꯑꯃ ꯄꯤꯔꯛꯄꯒꯤ ꯃꯊꯛꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯔꯤꯁꯣꯔꯁ ꯀꯌꯥ ꯃꯥꯡꯍꯜꯂꯤ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯐꯦꯕ꯭ꯔꯤꯛꯇ ꯆꯥꯎꯅ ꯗꯤꯁꯇꯔꯕ ꯇꯧꯔꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠꯅ ꯍꯥꯏ ꯂꯦꯚꯦꯜ ꯀꯃꯤꯇꯤ ꯑꯃ ꯂꯤꯡꯗꯨꯅ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯒꯤ ꯏꯁꯨ ꯀꯨꯞꯅ ꯁ꯭ꯇꯗꯤ ꯇꯧꯗꯨꯅ ꯂꯧꯈꯠꯄ ꯌꯥꯕ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯅ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯒꯤꯗꯃꯛ ꯂꯦꯞꯂꯤ ꯍꯥꯏꯕ ꯇꯥꯛꯂꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯔꯥꯡ ꯑꯃ ꯂꯧꯈꯠꯂꯛꯄ ꯑꯁꯤꯒꯤꯗꯃꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯕꯨ ꯊꯥꯒꯠꯄꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫